Laming tabiri basingbo ahan magtada binitana taram noksa bagaloyana kurumjari. Hauzik PAODAM asigi maroy pau pijari. Maihau langpok thengnabada yamna khumang chausanba fire fighting gi khusu khulai sing yauba gari taramari launch tawkre. Vidya ki demand thabak to onthok tabagi khongjang makha satharagani hairi. Loinana Anishuba Premier League 2025-26 King Asigi Mesta ASUFII Mau Mai Pakre Mapungoyo Paulo Birasi Maihau Langpok Tengnabada Yamna Kumang Zausinba Fire Fighting Ikusukulai Ningtina Yauraba Motorcycle Tara Water Bowser Marine Assistant Secretary Prasan Kumar Singna Lamthaduna Mathau Tohonba Hon Kibolena Manipur Fire Service Ki Nauna Saba Training Cum Conference Hall Amadi Fire Prevention Wing Office Amasu Sangakre Manipur Gi Akuba Lambi Sing Sangduna Maihau Langpok Tengnabada Choba Mateng Oigadoriba Fire Fighting Equipment Sing Adu Chief Secretary Prasan Kumar Singh Nalu Singduna Home Department Ki Commissioner N. Ashok Kumar Home Department Ki Joint Secretary Dr. M. Beto Manipur Fire Service Ki Director L. Nabachandra Lamthabagaloyana Training Cum Conference Hall Amadi Fire Prevention Wing Office Adu Sangaki Thoramaduga Marilena Chief Secretary Prasan Kumar Singh Nahai Manipur Fire Service da Nauna Hapsilak Liba Matanga Chunaba Kulai Singh Asina Maihau Langpok Tengnabada Choba Mateng Ama Oiragani Ngasi Sangariba Manipur Fire Service Ki Training Cum Conference Hall Amadi Fire Prevention Wing Office Amadi Fire Fighting Gari Singasi Manipur Fire Service Ki Yamna Singtha Ningai Oiba Khongthang Amani Fire Fighting Kulai Sing Amadi Gari Singasi Churachandpur, Kangpokpi, Sanapati, More, Jiribam, Chandel, Bishnupur, Thawbal Amadi, Imphal Fire Substation da Siznabani. Kudong Tiba Thawdo Sing Thorakpa Matamda, Miyamgi Punsi Amadi Lantung Kanaba Honabada, Fire Service Ki Personal Loriba Thawdang Singasi Yamna Singtha Ningai ni. Masigi Damak Chokthokpa Poi Haina, Magna Phongdoki. Magna Makatana Hai, Hose Impalia Koivada Riba Lambi Pibamasi, Apabamong, the Tamnaba, Lengana Taurang Paikatli. Impal Town Yakoivada Riba Lambi Sing Concrete Road Ohanaba, Taurang Paikat Pahore, Rigid Batman Project in Makada, kilometers on Wayan Kairongi Oigadaba, Impal Yakoivada Leba, Lerak Sing Yauna, Lambi Singasi, Concrete Road Ohanaba Honari. Tabak asi Lakibasai and Romasida, Loisan Bangamgani Kali. Tabak Singasi Loisilabadi, Impalia Koibida Lady Balambi Sing Apabalambi Oiragani, Masina, Fire Service Ki Tabak Taram Singda Hena, Kudong Jabo Helagani Haina Mahana Makataki. Taken for a very peaceful and a very joyful festival. What are the security measures taken by the government? You see, huge number of police people have been deployed en route also, on the vantage points also, at the festival site also. Traffic management has also been done properly. Sorry. Because Ukhul also is a hill area, you know, the roads are narrow, so most of them have been made one way. At the venue also. So there is no Innovator Thokzong Koibana Saba Smart Mosquito Trap Janjarang Asi Sana Konungda Raja Sabagi MP Maharaja Sana Zobale Semana Launch Tokre Kang Hanaba Janjara Launch Tobagi Taramaduda Manipur Culture University Vice Chancellor Professor Paunang Gunindro MP Maharaja Sana Zobale Sembagi Valley Nominee Thokzom Sarachandra Madi 13 Setwet Mega Mr. Northeast 2024 winner Ireng Bamna Ateba Mitulan Sung Oyan Saru Yaki Taramaduga Marilena MP Ining Tole Semba Sana Zabana Pondorakpada Iramda Manipurasi Uwa Marang Kaina Horamba Ising Nunsiki Pibam Parambadu No Makangana Umawamang Kotorakpana Ngasidi Mahusai Kalkaratuna Miyam Angakpa Pangna Wanare Masida Natana Kiba Lena Kaya Leramdaba Adusu Lerakli Mamang Sahidasu Manipura Dengi Lena Laki Handak Sulena Silak Tangida Yellow Missing Lena Stagi Kalhona Pandamda Kang Hatnaba Janjara Asi Putokpani Haina Pongdoki automatic amana oitaba adigi ngasa fogi yoga machine putokpagi mama ma thabi hai ado matung da sibegi hala ko mai pangna tuan ba duba lamjam sigi yomi sing kana ba hapo putok putokpa gamba ko gitabing semo pula bibo oisolo ha wa thamjara da pula thalsari ko
Governor of Council na Service Extension natana All Manipur VDF Employees Welfare Association tankiba demand sing thabak oino ontoraktabadagi khoi VDF sing na sangsiliba khongjang makhata na sangsin kini haina All Manipur VDF Employees Welfare Association President Sagol Sem Sanjit na phongdokre ngasi Manipur Press Club ki Thangjeng Hall da pangthokiba pawgi mifama da wafam asi phongdoladuna Sanjit na hai lisingani kulumdogi me ahumdagi tholokliba irang asida VDF personnel sing na red zone amadi buffer zone mafam sing da heavy duty tawduna lady adubo thagi piriba salary na hekru mana da yomaga piba matik chana salary pidabas na mara moiraga imung pubang amaktabadagi khongjang asi sangsilakpani haina phongdokhi Chaba kugi kare haitare kugi service security lai tang maru kanda kugi de sing jam wa ba haitare wa jina maru mo kanda ugi te ku chaita ni ta wa ku tabak tar jina maru mo kanda aso ba mayong na jina maru mo kanda na sidi akoi pelak taba khamang amuk taba adi mu manu gi irang tho pasu mo am lai bana maru mo kanda na sidi akoi high strike ko changan dar ko aduna library ba department ku district traffic lai ba ko da inspector ko sare speaking na su akoi nansa na na mo na ma akoi na changan li ba Sida jo koi mating pangani adu la yuba hom di VDF sing nanga sidagi khulai thadokiba si red zone da leiriba pombi khok amati chandon pokpi ki praja sing ahing tumbang ngamlaroi aikhoi sikro hairibara sarkar na aikhoi hatokpige hairagana aikhoi pulap hatokpirok kanbige hairabadi VDF ki demand sing pibiduna VDF sing hanago mathau tahonbiu haina kumbi ase ki red zone area da leiriba khunja sing na khongjang sangkhre Bisnupur district ki kumbi ase ki makha maikai gi aroiba khun napat tangjeng ahaluk Cookie singna mai thadok pikhibadagi ngasi phawba hanjinba yadana leiriba asiga hek khun thangnana chingi khun kayaga yamna naknana leiriba pombi khok amadi chandon pokpida irang asi horakpadagi ngasi phawba khunja sing adubu ngaktuna mathau toromba vidya personnel sing khulai thadoktuna camp tagi thorak thokna rakpada masing yamlaba ima maira paibi singna chattanaba hairabasu lengakna makhoi dabi pidriba phawwa mathau tororoi haiduna camp thadotun satna kre vidya personnel sing aduna camp thadotun satkiba duda penadraba miyamna khunja singi thawai di VDF kulai thadokpa yaroi border ki thawai di VDF ni haiba kholau kaya lauki khongjang adu da saru yakibi maira paibi lusing bis singna phongdona rakhibada VDF icha sing asi irang he horakibadagi aikhoibu ngakpi senbiduna lakibani VDF su atai state security force singa chap manana pung kunmari chupna mathau tawribani hairaduna VDF isa singsu imung manung macha masu leiribani VDF singa taliba demand sing asi yamna maram chabani haina mama singna lowi athubada lengana VDF ki demand pithok piduna mausa gu khun ngaktuna mathau tawhanbiyo haiba wafam sing phongdokna rakhi Kaksing Municipal Council na councilors na kolibang pamsing butaruta na thamnaba paikalagliba thabak thoram singi manungda ama oiriba yumthong kudingdagi amot akai lokthokpagi thoramda hena khumang sauksanaba amadi khudong chahanabagi damak konung mamang News Econ Road Imphal da leiba IT company ama oiriba Globis Web Solution Private Limited ka punna chaminaduna develop toba anoba mapung phaba apps ama oiraba door to door waste collection apps launch tobagi thoram asamba thoram ama Kaksing Supal lekai da leiba council asigi mipun sangda ngasi pangthokre ngasi officially oina pangthokiba apps launch tobagi tharamaduna apps asi ngasi dagi hona Google Play Store dagi download tawduna miyamna sijinaba yaragani haina council asigi caretaker chairperson Naurem Sanjit Kumar senior chief executive officer L Romesh amadi Executive Engineer Naurem Ramchandrana punna miyamda laukthokminakhi ngasigi tharamaduna councilor se caretaker councilor sing staff sing door to door waste collection chaliba sanitary workers sing fee collection chaliba workers sing amadi Globis Web Solution Private Limited ki technical expert sing punna saru yaminakhi ngasigi tharamaduna marilena caretaker chairperson Naurem Sanjit Kumar na phongdokhibada ngasi launch tawriba apps asi Manipur ki council singi manungdagi mapung phaba apps ama oina launch tawba ahanbani masina praja singda kanaba kudongchaba kaya piragani haina thajaba thamli ngasi councilors na praja gi aifanaba anoba thabak kaya paikhatpa amadi tawba ngamlibasi councilor sing staff sing asi punna thabak tawminaba amadi cooperation piminabas na ngamlibani makhatana su punna miyang yaifanaba honaminakhisi masida praja singna su puning thogapiduna pangal thona loksing hapiu haina su phongdorakhi
Thoram adugi choram oina Globis Web Solutions Private Limited ki expert singna apps asi matau karamna sizinagani apps asna kari kanaba pibage masina consumer singda kari khudong chahanbage official staff sing kari tawgadabage haibana singbagi marik chomba wafam kaya saruk yariba miyamda thamduna tahanki Kaksing Municipal Council na Kaksing bu Smart City ama oina ba kan mathabak tharong kaya lep leitena paikhalakli ba amadi sangsilakli ba matam asida ikhang khangaudana nanghoroi haibagi matagumna council asigi thabak tharong kaya da thawai haksang yauna sen songliba senior chief executive officer Laisram Romesh transfer torakli ba si maram amadi matam chade hauze senior CEO sigi lamjing makhada paikhatli ba thabak tharam sing asigi yengbiduna masi lenga ki policy oirabasu praja gi development gi yengbiduna order adu athubada kakpiduna chana hanbiganu haiduna councilor se caretaker councilor singamadi staff singi maikai dagi phongdorakli ngasi councilor se office mamangda transfer order du bu yaning de phongdoloduna jangsen khiba khongjang amada councilor se ward number 4 gi caretaker councilor Kumari P Shanahal Devi na makhata na phongdorakhibada hauze anoba thabak oina councilor se gi makhada master plan formation property profile registration amadi Smart Solid Waste Management Mobile Apps Housing for All amadi Amrut 0.2 asi nasingba kaya paikhalakli bani asiguma tanja sa transfer order thokpirak pa si laibak thibani thabak thoram sing asi tangkak amanai na loisindri phauba matam khara di order asi chana hanbiganu kaksing gi yamla population asi development gi makhanbiduna amadi yengbiduna marilena ba concern authority amadi department order adu makhata na chana hanbiganu haina phongdorakli Khanbiduna matam khajitang aikoi yengbiduna thabaksing asi akoi tangkak ama naina loisinba phawbadang thambinaba staff amadi council gi maigai dagi mari leinaba government gi amadi mari leinaba department gi maruiba council officer singa aikoi appeal tawjari Union Home Minister amadi Directorate of Health Relief and Disaster Management Government of Manipur ki Poktang makhada ngasi Jiribam District su level mock drill operation Abias ki Thoram Jiribam High Secondary School gi playground da pangthokre ngasi nungthil pungani taba matam da pangthokiba drill mock aduda DC Jiribam Krishna Kumar IS Superintendent of Police Jiribam Sheikh Mohammad Zakir IPS SDO Jiribam Jaisri Laisram Tarajit Singha MCS amadi district level officer sing susaru yaki Pangthokiba drill mock aduda khangaudana tholakpa yaba emergency sing maroina air raid siren khongba chauna mai chakpa search and rescue operation casualty evacuation temporary hospital amadi civilian sing ngang senduna thambana singba kaya sing demonstration utkhi Pangthokiba drill asi SP Jiribam ngi miyang makhada CRPF IRB Fire Services Indian Red Cross Society Jiribam NSS Jiribam Apramitras amadi miyam sing saruk yaki ngasi ki drill mock ki matangda DC Jiribam Krishna Kumar IS na haikibada pangthokiba tharama sigi maroiba pandam di karigumba emergency lakpada aikoina section thorang lokhatuna alert oina leina ba madi akoibagi phibang ngak senduna miyambo tekta kaidan leina ba honabani loyana ngasi ki mock drill asida saruk yabi ki basing busu thagachari haina phongdoki India Government ki Home Ministry amadi NDMA gi miyang makhada District Administration Senapati na sinduna nomagi ba Civil Defense Mock Drill ama Mini Secretariat Complex Senapati da ngasi pangthokre Mock Drill adu da District Administration Senapati na tongan ba Government ki Department sing NCC Mount Everest Don Bosco College Indian Red Cross Society District Branch Senapati Police Fire Service B109 CRPF D107 CRPM di 16 AR ki personnel singasu tharamadu da saruyaki mock drill adu da earthquake tholakpa mai chalakpa disaster tholakpa matamda air strike chatharakpa matamda kari karamba thabak paikhatkani haibagi thabak thawang sing research and operation fast aid na singba kayasu utkhi Chandel District ki Khengjoy Block ki New Somtan Village area da Assam Rifles na kuki military ni singnaba miyoi tara hat khrabasu asi baksang amadi phagat kiba khulai amata Manipur Police da khusinnarakpa leitri thodo asi matanda Chandel Police gi phangba pawda
Thawdok thokrabasu police ki kangbusu jangsin bangamdana leiri loyana thawdosta haktengana mayoknakiba Assam Rifles ki maikai su wapamata khangalakdri hairi masina maram oiraga Assam Rifles ki khutta laikhidraba militant tara adugi chapchaba maming matha amadi karamba luk ki kederno haiba khangdri adubu social media da laikhidraba militant tara adu Myanmar da best toba cookie militant group KNFB gi kederni haina phongdoknaba leiribani cookie singi matung inadi makhoi tara bilas volunteer ni haina su hainari kanagumba cookie gi mioi kharana makhoi tara adu Myanmar gi lalhoba PDF ni haina su phongdoknaba leiribani maraga sa tha se tara manga gi ayu angan badagi hongna thokiba khut thokna baduda Assam Rifles na hatkiba militant tara adu dagi khulai kaya marum phagat pangamle haina PIB defense wing gi charol amana hairi phagat kraba khulai sing adudi AK47 rifles taret M4 rifle ama rocket launcher ama single barrel breech loading SBBL rifle mari yauna masing yamlaba nongmai maru amadi bomb sing yauri mioi taradu border lansinduna insurgent activity jatharakpa thingnaba honaruba Assam Rifles ki kangbuda nongmai kapsalakpadagi khut hanbada laikhitabani makhoi taragi maming matha amadi lepham khangdoknaba honari loidana Indo Myanmar border paringda pamdaba thodok thoktanaba section na ngak senbagi thabak chathabata natana district administration amadi intelligence agencies singa tanaduna tangdu leitana leinaba kanma mongda honari haina PIB defense ki serol aduna makhatari Division Forest Officer Chandel Amadi 21 Assam Rifles Kapuna National Endangered Species Day Amadi Advanced World Environment Day 2025 ki thoram Chandel Modi da laiba battalion headquarters da lamdam sidagi mutkhagada ba tangba makhalgi uchara chahum yankhairom thaduna ngasi pangthokre Chandel Forest ki staff sing amadi 21 Assam Rifles ki jawan punna mioi chahum yankhairom na saruk yaduna pangthokiba thoram aduda thakiba u singi manungda Hairangoi, Hainojong, Gihori, Chorphon, Chawi, Agarwood, Manahi, Mayokpa, Nageshona Singba, Matamamada Marangkaina Panglamlabasu, Ngasidi, Lamdamasagi Mutkibiyana Lairaba Tang Mamakali Uchara Sing Yauri, Ngasigi Pangtokiba Taranga Malena, Division Forest Officer Chandel, Dr. N. Munal, Maitena Tin Kiba, Jawan Singamadi, ARG Officer Singda Haikibada, India se Prithvi Khwaidagi Missing Yamba Madi, Hiram Kudingda Chakotpagi Lanjel, Yauriba, Lebak Ama Oiba Maramna, Ekoigi Environment Sukimatic Chole, Masibu Kanbada, Baralan Misu, Choba Todang Lopam to E, Barakiapunba Armed Forces Kimasing Si, Army Lak Kunmanga Yana Lak Yankaima to Heli, Maramasan Salibasaya Sidada. Armed Forces ki President Kudingna Uchara Amamam Tang Tabada, Uchara Lak Yankai Matodi, Tabangangani Amadi, Madu Oirabadi, Lebak Asigi Social Laba Environment Karamakai Kanbangangani. Aikogi Social Laba Lebak Sigi Environment Sibu, Tungi Mirogi Damak Kansi Harabadi, Pakistan, China, Simana. Ngak padona aikoina aikoigi environment busu National Security Act ki makhada ngak sen batangai phade haina Dr. N. Munal na appeal tawki. District Health Society Thobal Sinduna Changing Mindset Empower Yourself to Make Ear and Hearing Care a Reality for All Haiba Thimda Thasigi Amada Pangthokiba District Level Painting Competition da Makomathang Taraklaba Mahiroi Singda Manapi Duna Punin Thogakre CMO Complex Thobal da Leiba NISM Conference Hall da ngasi Pangthokiba Manayan Thopagi Tharamda District Health Society Thobal gi Chairman Choriba DC Thobal Hana Kamai IAS na Toy Mitonglen CMO Thobal Dr. Wainokul Singana Tharama Pomadi District Hospital Thobal Medical Superintendent Dr. W. Rohini Kumar Singana Kana Mitonglen Singoina Saruk Yaki Ateba Mitonglen World DC Hana Kamai IAS na High Painting Competition si Damako Matang Taraklaba Sing na ngasi Mai Pakle Haiduna Tok Loidabani Makata na so Isagi Tungi Damakta Kanduna Competition kaya da yauduna makok Tangbang Naba Honagadabani Punsida Mai Pakpa Mio Amamam Oige Hairabadi Honaba Ninganaroi Haiki Mana Makatana Hai Bharat Sarkar Madi Manipur Sarkarna Haksela Si Yamna Maru Oi Haina Kanduna Makal Kayagi Skim Singi Makada Miyam da Kanaba Pagat Pangalibani Maramasna Health Department Matau Toriba Skim Singasi Mai Paknaba Honaduna Lamdamasta Hakselgi Mailina Basingda Wat Tanaba Honagadabani Haiki Thoramadu National Program for Prevention and Control of Deepness ki manung chana category 2 thokna khaidok laga pangthokiba painting competition aduda makok mathang tarakraba mairoi singda sel amadi citation piduna puning thogatki
Waikhom Mani Girls College Thobal Okramadi Manipur Lenga ki Mahut Department Anina Kusam Naraga Sinduna My Ways My Responsibility Haiba Hiramda No Magyoba Sensitization Workshop Amangasi College Asagi Seminar Holder Pangthokre College Development Council Manipur University ki Facilitate Tokduna Pangthok Patharamadda Manipur Lenga ki Mahut Department ki Director Ngangom Uttam Singha MCS na Thebe Mitunglen Waikhom Mani Girls College ki Principal Professor S Manoranjan Sharma na Tharamapu College Development Council Manipur University ki Director Professor Hais Sugadeva Sharma Amadi College Asigi NSS Unit 1 ki Program Officer El Sanatombi Devina Akhanaba Mitunglen Sing Oina Saruk Yaki Tharamadugi Atheba Mitunglen ki Warolda NG Uttam MCS na Hai Malem asi luna na thamba habasi aikoi khudingmaki thodangni aikoi ge koibagi phibam sing phanabagi damakta single use plastic singi mahutta tung koina sinaba yaba polam singna mahut seminasi haina miyamda appeal tawki Kumgi nong laktringida samjin baloina ba pandamda loksi paki sing chithapam oiriba tekcham Maningi Chingkakpi Turelda Punjinduna Ladiba Mapam Sing Social Worker Ketrimayum Priyobatana Texangi Tuko Clubka Tanaduna Sengdokpa Hokibaloyana Ngarang DC Thobal Yauna Satuna Yangsing Grey Sai Kudingi Ising Isang Mayok Naribam Pamaduda Social Worker Ketrimayum Priyobata DC Thobal Hana Kamay Amadi Thobal Jila Parishaki Adaksha KS Soba Yauna Hakteng na Satuna Yangsing Kibaduda Lengaki Maikai Degi Kari Toba Yabagi Haibagi Matang the Sukhanaki Project ama saduna state government ka tanaraga chingkakpi ningkhariba si semnabo honage haibagi thajabasu DC Thobal hana kamaina thajaba piram ke hairi panbaya badi khongjom circle ke koibada hokiba chahi lising ani kunmari gi nonglai nungsi amadi singi chauna maram oiraga loksi pata farm toriba longmi kayagi phosing ising thumjin kiba matamda so social worker KSS Priyobota maitaina chingkakpi gi sing phatnaba honabada so achoba mateng pangduna lakhibani hairi Women Sexual Reproductive Health and Right ki matangda no magyoba awareness program ama loktak project ki tokpa village telaiba community hall da pangthokre Thoramadu Manipur State Commission for Women amadi Rongmai Naga Lu Phom Manipurna punna sinna pangthokibani Thoramadu da loktak project ki koibada khundaba Aimol Chiru Kom amadi Rongmai Puruki Nupi Cham kunromna saruk yakhi technical session da advocate Jackie Lucy Dr. Sangmai Dai Clinic Imphal gi provider Dr. Sangmai S Ningsen amadi PMF ME gi District Resource Person Napoleon Saizana Resource Person sing oina saruk yakhi Amaromda Thoramadu gi loisalakpada saruk yakiba nupi singda sanitary pad amadi kitchen garden semnaba tongan ba mahi marong su yenthoki Issues and challenges in implementing NEP 2024 in higher education haiba topic ta hokiba April kunipanda NEP Sartis Manipur University Kanchipur Imphal sinuna University asida pangthokiba essay writing competition da makomathang takraba singna mana yanthokre mana mathumin thopai tharamadu da MU gi Vice Chancellor Professor N Lokendro Department of Library and Information Science MU gi Associate Professor Loyena Head Professor CS Ibohol Department of Law MU gi Associate Professor Dr. Chapam Dilip NEP Sartis MU gi Nodal Officer Professor S Opendrona athoba mitunglan sing oina saruk yakhi mana matumin thokpa tharamaduga marlena Vice Chancellor Professor N Lokendra na phongdokibada NEP 2020 lakpadagi tungi yumbirel oirakadoriba mairoi singda hena flexible oiba hena usable oiba amadi practical oiba kudong chaba sing amadi educational ways sing asi lehandanaba honariba asi hena aware oihandanaba pandamda essay writing competition asi pangthokpani haikhi Tharamaduda essay writing competition adu damako mathang takraba singda certificate amadi selgi mana apir nai kai kumnaba utki India pumbada National Dengue Day Numit Megi Tangtara Tarosida Helping Hands for People Manipurna Fight Against Dengue Project Haudokre Project asi maruina sai ahum mari asida Manipurda dengue nabagi chang yamna hengalakpa amadi mishimina yamna thorakpa asdagi kharada oirabasu kadanaba haiduna paikhatpa khongthangni Project asi manung chana dengue laisa sandorak laba pham kudingmakta phoging togani amasung maduda changba
expenditure khudingma helping hands for people Manipurna puthokani masigidama fogging machine ani leisinduna thambada tana maduda changadaba fogging solution singsu mapalamdagi senduna lawsilaga thamle fogging tobagi thabak sida mateng pangna ba ikhogi volunteer team amasu training tobagloyana sem sadun leire masigi sumathata dengue fever na naraba amasung masagi platelet count ka hena nemthakraba patient singi SDP single donor platelet khudingma awat pa amata leitena pina bagidama SDP donor chamna saba team amasu sem sadun thamle fight against dengue project hodokpa numita helping hands for people Manipurgi fogging team na lamphel sana kaithel na konba pham singda fogging tokhoki masigi makha tarakpada hauji IDP internally displaced person singna lainari barilu camp singda chatuna camp ke koibada fogging tokholagani helping hands for people Manipurna hodokchariba fight against dengue project miyamgini masida miyamna su sagotpiyo haina helping hands for people Manipurgi president Moirangthem Premjit Singhana thadorakpa pau amana phongdorakli Itno Heritage Council Herikon Sinduna Jiri Bangi Babu Prada Leba Municipality Multipurpose Hall da Itno Heritage Council Herikon gi kulumdai suba sapong kiba mapok kumo numit ngasi mapung phana pangthokre amasung hokiba Mars ki tang 13 da Arkesan Tombi Vidya Campus da pangthokiba first district level khangminasi iramdang quiz competition gi makok mathang takiba singi mana matum yenthokpagi thoram su pangthoki ngasi gi thoramasa Jiri Bangi social activist Namairakpam Buddha Chandra Singha Itno Heritage Council Herikon Jiribam District Council President Sanjam Saini Kumar Singha Women's Association for Socio-Economic and Development Jiribam District Council President Naurem Nibharani Devi Tingkau Ragwang Chakpirak ki Vice President Phundai Rongmai amasung Young Manipuri Council Asang President Ngangom Romel Luang Hariba Myoy Singh asna mathangchina Chief Guest President amasung Guest Honor Singh Oya Daista Phangki Tharamasi Makhasa Tarak Poina Dignitary Singda Ikai Kunabo Utpoina Nampi Khudol Tangkiboloyena Tharamasi Hodok Poina Jiribangi Social Activist Namairakpam Buddha Chandra Singha Namaira Sukhatki amasung Inunganbi Manipuri Dance Academy na Saihok Jagoi Khudol Tamki Tharamasi Matung Tarakpada Taramna Opagi Warol Thambagloyena Tharamasi Nunggi Oiba Warol Piki amasung Inunganbi Manipuri Dance Academy gi founder secretary Chandam Birenda Chambakudol Piki masigi matung tarakpada Itno Heritage Council gi maikai matam sangna awana thidana miyang seba tarokliba media person Paumi Singda pukning thogotpo oina achamba kudol su piki Sanabagi Pauda Sheikh Babu Macha Memorial Trust na sponsor toba madi All Manipur Football Association sinna punna Tim Tarani Pana Sarugiyaduna Lamlong Artificial Top Ground Zathariba Anishuba Premier League 2025-26 Kingasi Sanakya Matchda ASUFII Mau Amadi UCFC Sandel na akan mamongda lamba tawna kray Match aduda ASUFII Mau na UCFC Sandel Bupanjal Anishuna da Maitiwa P Kray Loyana League Asige Hayang Match Oida nung tilpung tarang kay taw matamda Asia None Amadi IYFC Impal Ani lamba tawna ragani Hairi Tennis champion Laura Kraba Sankar Haisnambo Manipur Tennis Association Madi Affiliate Unit Anina Taramno Oktuna Punin Thawat Kre Airport Taramno Oklamatung Langol Dalaiba Impal District Tennis Association IDTA ki complex Taramno Opagi Mapungoiba Taram Pangthoki Taramaduga Marlena IDTA ki President Haisnam Balkrishna na Pundorakpada Manipurda Tennis Sanabagi Chang aduki matik wali adumangpo Manipurdagi ahanba tennis masana sida Khelo India da saruk yaba matamda champion lorok paibasi lamdam asigi chawthokchaningai asigumba kaya si lamdam asigi miyamna puning thawatuna mangba yana leiruraba tennis masana si yokhatpa tangai phade hairaduna mahaki makha taba sanabagi lamda hena mai pakpo oirasanu haiki Haujaroi bada maroy pam kana pijai Maihau langpok thengnabada yamna khumang chausinba fire fighting ikuchukulai sing yauba gari 13 launch tawkre VDF ki demand thabak ton thok tabadagi khongjang tharagani hairi Loyana Anishuba Premier League 2025-26 ki ngasigi match da ASUFII Mau Mai Pakre Nasigidi Paudam Pijaba Matana Solution Zare Miyang Tabiri Basing Bamukana Kurumzari